ꯑꯁꯨꯝꯅ ꯃꯥꯏꯉꯧꯕꯤꯗꯨ ꯃꯃꯤꯠ ꯑꯗꯨ ꯆꯤꯖꯠ ꯎꯁꯤꯟꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯃꯥ ꯃꯦꯝꯕ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯩ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯥꯏꯉꯧꯕꯤ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯇꯊꯠꯂꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯅꯤ ꯃꯤꯠꯃꯥꯡꯗ ꯃꯃꯥ ꯃꯦꯝꯕꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯩ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯈꯣꯟꯖꯦꯜ ꯀꯂꯞ ꯇꯧꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯇꯁꯦꯡꯅ ꯃꯥꯏꯉꯧꯕꯤ ꯃꯪꯂꯥꯟꯒꯤ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯃꯦꯝꯕ ꯆꯪꯂꯛꯈꯤꯕꯗꯨ ꯎꯍꯧꯗꯕꯅꯤ ꯃꯥꯏꯉꯧꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯎꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯥꯎꯅꯤꯡꯒꯨꯝ ꯀꯩꯒꯨꯝ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯑꯦꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ ꯂꯥꯏꯔꯤꯛ ꯄꯥꯈꯤꯗꯦ ꯍꯥꯏꯗꯗꯅ ꯐꯣꯟꯗ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯂꯩꯗꯅ ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ ꯅꯄꯥꯅ ꯈꯪꯂꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅꯀꯤ ꯐꯨꯕꯤꯕ ꯇꯥꯔꯦꯃꯤ ꯑꯗꯒꯤ ꯎꯡꯂꯤꯗꯨꯅ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣꯕ ꯍꯥ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯃꯥꯏꯉꯧꯕꯤ ꯈꯨꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯔꯩꯗꯨ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯈꯪꯗꯤꯌꯦ ꯑꯩꯕꯨ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯟꯗꯧꯔꯤꯒꯦꯕ ꯈꯟꯅꯅꯕ ꯅꯌꯥ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯖꯈ꯭ꯔꯦ ꯀꯩ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯐꯥꯎ ꯁꯨꯝ ꯁꯦꯟꯅꯗꯅ ꯂꯩꯌꯦꯕ ꯏꯃꯥ ꯅꯪꯀꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝꯒ ꯊꯥꯗꯈꯩ ꯀꯣꯏ ꯆꯦꯟꯊꯣꯛꯈꯤꯅꯤ ꯄꯥꯈꯠꯆꯧꯕꯤ ꯃꯃꯥ ꯃꯦꯝ ꯑꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯦ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤꯅꯦ ꯀꯣꯛ ꯆꯦꯟꯊꯣꯛꯈꯤꯅꯤ ꯀꯥꯏꯅꯒ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒꯗꯤ ꯈꯟꯕ ꯍꯧꯔꯕꯅꯤꯅꯦ ꯅꯪ ꯑꯦꯛꯖꯥꯝꯁꯦ ꯀꯨꯏꯗ꯭ꯔꯕꯅꯤ ꯐꯥꯅꯕ ꯂꯥꯏꯔꯤꯛ ꯄꯥꯒꯦꯗꯤ ꯍꯥꯏꯗꯤ ꯍꯦ ꯅꯪ ꯉꯁꯤ ꯁꯣꯏꯗꯅꯀꯤ ꯆꯩ ꯆꯥꯅꯤꯀꯣ ꯑꯉꯥꯡꯅ ꯃꯥꯏꯉꯧꯕꯤ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯎꯔꯒ ꯍꯧꯖꯤꯛꯇ ꯏꯀꯥꯏꯔꯛꯂꯗꯨꯅ ꯃꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯂꯦꯡꯖꯨꯝꯗꯨꯗ ꯈꯗꯥꯡ ꯑꯗꯨ ꯉꯥꯊꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯁꯥꯎꯔꯅꯨꯁꯦ ꯅꯆꯥ ꯂꯥꯟꯖꯔꯦꯕ ꯑꯩꯁꯨ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯍꯥꯏꯅꯕ ꯂꯩꯇꯕꯩꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯒꯤꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯠꯇ ꯃꯤꯅꯧꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅꯗꯨꯅ ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯆꯥ ꯍꯦꯛꯇꯣꯛꯆꯔꯣꯏ ꯅꯈꯣꯏꯅ ꯏꯀꯥꯏꯕ ꯅꯪꯒꯗꯕ ꯃꯤꯅꯨꯡ ꯃꯩꯁꯥ ꯐꯪꯒꯗꯕ ꯊꯕꯛꯁꯨ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯇꯧꯁꯨ ꯇꯧꯖꯔꯣꯏ ꯏꯃꯥ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯤ ꯏꯃꯥꯅꯤ ꯅꯪꯗꯤ ꯑꯁꯨꯛ ꯐꯖꯕ ꯋꯥꯍꯩꯁꯤ ꯅꯣꯡꯃꯇ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗ ꯍꯥꯏꯈꯤꯗ꯭ꯔꯤꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯇꯥꯈꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯇꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥ ꯊꯣꯏ ꯏꯃꯥ ꯄꯦꯜꯂꯤ ꯌꯦꯡꯉꯨ ꯃꯥꯂꯦꯝꯁꯤꯗ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯝꯈꯤꯒꯅꯤ ꯀꯩꯊꯦꯜꯗ ꯆꯝꯄꯟ ꯇꯣꯡꯗ ꯐꯠꯇ ꯍꯥꯎꯊꯤ ꯃꯔꯛꯇ ꯆꯠꯂꯤꯕꯤ ꯑꯉꯥꯎꯕꯤꯗꯨꯒꯤ ꯊꯃꯣꯏꯗꯨꯗꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯧꯔꯥꯡꯕ ꯏꯍꯨꯜ ꯑꯁꯦ ꯍꯧꯔꯝꯒꯅꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯆꯩꯕꯗꯤ ꯅꯨꯡꯁꯤꯗꯕꯒꯤ ꯆꯩꯕ ꯅꯠꯇꯦ ꯏꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯅ ꯋꯥꯔꯛ ꯋꯥꯇꯦꯝꯖꯕꯅꯤꯅꯦ ꯏꯆꯥ ꯊꯣꯏ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯁꯨ ꯁꯤꯟꯊꯔꯛꯏ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯛꯂꯤꯕ ꯅꯨꯡꯂꯤꯛ ꯀꯨꯝꯂꯕ ꯄꯤ ꯑꯗꯨ ꯃꯆꯥ ꯑꯣꯏꯕꯤ ꯃꯥꯏꯉꯧꯕꯤꯒꯤ ꯃꯈꯨꯠ ꯁꯥꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯂꯦꯝꯗ ꯑꯅꯤꯁꯨꯗꯕꯤ ꯊꯥꯖꯅꯤ ꯏꯃꯥ ꯅꯪꯗꯤ ꯅꯆꯥꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯈꯩ ꯁꯤꯟꯊꯜꯂꯣꯏ ꯏꯃꯥ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥ ꯅꯨꯡꯁꯤꯕꯒꯤ ꯃꯤꯀꯨꯞꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯀꯨꯞꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯧꯕꯤ ꯃꯥꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯤꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥ ꯂꯣꯜꯂꯤ ꯃꯃꯥ ꯕꯤꯅꯥꯁꯨ ꯆꯪꯂꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯃꯕꯨꯡ ꯁꯛꯍꯦꯟꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ
ꯁꯛꯍꯦꯟ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯉꯛꯇ ꯈꯨꯗꯩ ꯑꯃ ꯌꯦꯠꯇꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯤ꯫ ꯁꯤꯂꯩꯃꯒ ꯃꯃꯥ ꯕꯤꯅꯥꯒꯁꯨ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯁꯣꯝꯗ ꯋꯤꯜꯕꯤꯌꯔꯒꯤ ꯃꯃꯥ ꯂꯩꯁꯅꯥꯁꯨ ꯆꯥꯅꯨꯡꯒ ꯊꯥꯡꯗꯣꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯃꯊꯛꯂꯣꯝꯗ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯂꯣꯟꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯏꯍꯦ, ꯍꯧꯖꯤꯛꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯆꯧꯕ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯉꯦꯅꯦ꯫ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ, ꯅꯨꯃꯤꯠꯅ ꯅꯁꯥꯗꯨ ꯅꯝꯃꯕꯗꯤ ꯅꯁꯥꯗꯨ ꯐꯔꯔꯣꯏ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯃꯥꯗꯨ ꯃꯃꯥꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯊꯋꯥ ꯁꯥꯕꯤꯄꯣꯠ ꯅꯠꯇꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯏꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁ, ꯀꯩꯅꯣ ꯏꯃꯥ, ꯃꯤꯅ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯌꯥꯝ ꯆꯌꯦꯠ ꯈꯨꯌꯦꯠꯅꯔꯤꯗꯨꯕꯣ꯫ ꯍꯧꯗꯣꯔꯛꯀꯅꯨ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯇꯨꯝꯃꯒ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ꯫ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯃꯥ ꯂꯩꯁꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯇꯣꯝꯄꯣꯛꯅꯤ ꯈꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕ ꯂꯩꯁꯅꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯀꯣ, ꯊꯝꯕꯥꯜꯗꯒꯤ ꯊꯝꯆꯦꯠ ꯍꯥꯏꯗꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ ꯍꯛꯇꯛꯁꯤꯗ꯫ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯒ ꯃꯄꯥ ꯃꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯣꯏ ꯇꯧꯔꯗꯅꯤ ꯍꯦꯛ꯫ ꯋꯥꯍꯩ ꯈꯔꯁꯤ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯊꯣꯡꯅꯥꯎꯗꯨꯒꯤ ꯄꯗꯥꯔ ꯑꯗꯨ ꯍꯥꯏꯗꯣꯛꯂꯤ꯫ ꯋꯤꯜꯕꯤꯌꯔ ꯇꯨꯝꯂꯝꯕꯗꯨꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯐꯖꯅ ꯁꯦꯡꯅ ꯇꯥꯍꯧꯏ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯟꯈꯩ ꯃꯃꯥ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯁ, ꯀꯔꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯅꯣ ꯑꯗꯨꯅ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯃꯥ? ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯂꯥꯏꯕꯛ ꯐꯔꯒꯅ ꯊꯝꯕꯥꯜ, ꯂꯥꯏꯕꯛ ꯊꯤꯔꯒꯅꯅꯦ ꯊꯝꯆꯦꯠ, ꯈꯪꯂꯕ꯭ꯔꯣ ꯃꯁꯤꯗꯤ? ꯃꯁꯤꯗꯤꯀꯣ꯫ ꯋꯤꯜꯕꯤꯌꯔ ꯅꯣꯛꯃꯤ ꯇꯧꯅ ꯃꯁꯥꯗꯨ ꯁꯠ ꯑꯃꯨꯛ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤꯗꯅ, ꯑꯗꯨꯒ ꯏꯃꯥꯒꯤꯅ ꯑꯩꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯇꯣꯝꯊꯤꯟ꯫ ꯉꯟꯖꯕ ꯏꯃꯥ ꯂꯧꯗꯅ ꯑꯩ ꯌꯥꯍꯧ ꯊꯦꯡꯉꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯣꯛꯇꯨ ꯂꯧꯔꯝꯃꯒꯕꯨ ꯑꯩꯕꯨ ꯁꯨꯃꯥꯏ ꯊꯦꯡꯈꯤꯗ꯭ꯔꯣ? ꯂꯩꯁꯅꯥ, ꯑꯍꯥꯌꯣ, ꯅꯃꯥ ꯑꯩꯒꯤ ꯀꯣꯛꯁꯦ ꯂꯧꯔꯝꯂꯕ ꯅꯪꯅ ꯅꯅꯤꯡ ꯂꯩꯈꯥ ꯇꯧꯔꯤꯗꯨ ꯑꯗꯨꯁꯨ ꯇꯧꯔꯝꯃꯣꯏ, ꯇꯧꯕꯁꯨ ꯐꯪꯂꯝꯃꯣꯏ꯫ ꯅꯄꯥꯒꯤꯅꯦ ꯁꯟꯅꯤ ꯂꯧꯗꯅꯅꯦ ꯅꯪꯅ ꯉꯧꯁꯟꯅꯔꯤꯗꯣ꯫ ꯋꯤꯜꯕꯤꯌꯔ, ꯑꯗꯨꯕꯨꯗꯤ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯃꯥ ꯅꯪꯒꯤ ꯆꯤꯟꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ, ꯄꯦꯠꯄ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯑꯣꯏꯕ꯫ ꯑꯁ ꯐꯔꯦꯁꯦ, ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? ꯑꯩꯒꯤ ꯐꯣꯟꯗꯨꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯤꯔꯤ ꯃꯃꯥ ꯂꯩꯁꯅꯥ ꯅꯣꯛꯂꯒ꯫ ꯅꯨꯄꯤꯒꯤ ꯆꯤꯟꯁꯤ ꯐꯣꯏꯅꯕ ꯌꯦꯇꯨꯝ ꯌꯥꯎꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ 9 ꯇꯥꯗꯧꯔꯕꯅꯤ, ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯄꯣꯠ ꯅꯠꯇꯦ ꯑꯩ꯫ ꯅꯁꯥꯅ ꯑꯌꯨꯒꯗꯣ ꯁꯦꯡꯇꯣꯛꯂꯒꯅꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯣ, ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯨ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯉꯥꯡꯅꯤꯅꯅꯦ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯈꯨꯝꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯂꯩꯁꯅꯥꯗꯣ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯋꯤꯜꯕꯤꯌꯔꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯤ꯫ ꯁꯣꯝꯅ ꯃꯥꯏꯉꯧꯕꯤ ꯀꯣꯂꯦꯖ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡ ꯑꯗꯨ ꯇꯅꯧꯂꯝꯕꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯃꯤꯠꯀꯨꯞꯇ ꯌꯦꯡꯖꯔꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤ ꯋꯥꯈꯜꯕꯨ ꯂꯥꯛꯄꯅꯣ ꯈꯪꯗꯦ, ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯂꯣꯏꯅꯅ ꯏꯁꯩ ꯑꯃ ꯁꯨꯟ ꯉꯪꯂꯛꯏ꯫ ꯑꯩꯒꯤ ꯍꯥꯟꯅ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯅ ꯅꯨꯃꯤꯠ ꯀꯨꯝꯉꯥꯟꯕꯤꯌꯨ, ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ
ꯑꯣꯏꯔꯒꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯩꯒꯤ ꯆꯣꯏꯖꯩꯅꯔꯝꯃꯣꯔ ꯁꯝꯂꯥꯡꯁꯦ ꯈꯣꯝꯖꯤꯟꯕꯤꯌꯨ ꯅꯪꯅ ꯑꯉꯧꯕ ꯃꯥꯂꯪꯗ ꯁꯣꯛꯍꯟꯅꯤꯡꯗꯦꯅꯦ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯄꯣꯁ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯃꯦꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯗꯤ ꯁꯩꯇ ꯑꯣꯏꯕ ꯀꯩꯅꯣ ꯃꯤꯡꯁꯦꯜ ꯃꯃꯥꯡꯁꯤꯗ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯏꯃꯥꯕꯨ ꯅꯣꯛꯀꯗꯕꯗ ꯉꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯦꯡꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯅꯃꯥꯟꯅꯕꯤ ꯁꯤꯂꯩꯃꯁꯨ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯃꯥꯏꯉꯧꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯑꯥꯎ ꯍꯣꯏ ꯏꯃꯥ ꯊꯦꯡꯕꯨꯗꯤ ꯌꯥꯝꯅ ꯊꯦꯡꯗ꯭ꯔꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯂꯤꯅꯣ ꯃꯦꯝꯃ ꯀꯥꯡꯁꯣꯏ ꯑꯃꯒꯅꯦ ꯄꯥꯛꯅꯝ ꯑꯃꯒ ꯊꯣꯡꯂꯤ ꯍꯥꯏ ꯅꯥꯄꯤ ꯁꯦꯠꯄ ꯂꯣꯏꯔꯗꯤꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯅ ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯔꯦ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯅ ꯃꯃꯥ ꯃꯦꯝ ꯑꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅ ꯆꯥꯅꯕ ꯆꯥꯛ ꯏꯁꯤꯡꯈꯩꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯖꯅ ꯊꯝꯕꯤꯔꯤ ꯃꯥꯏꯉꯧꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯆꯥꯛ ꯑꯗꯨ ꯀꯟꯅ ꯆꯥꯔꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯤꯂꯩꯃꯁꯨ ꯃꯥꯏꯉꯧꯕꯤꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯏ ꯃꯥꯏꯉꯧꯕꯤ ꯍꯣ ꯃꯥꯏꯉꯧꯕꯤ ꯏꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯅꯦ ꯅꯪꯗꯤ ꯏꯕꯦꯝꯃ ꯅꯪꯁꯨꯕ ꯌꯥꯍꯦ ꯉꯔꯥꯡ ꯅꯠꯇ꯭ꯔꯣꯕ ꯉꯁꯤꯗꯒꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯆꯠꯁꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦꯅ ꯍꯥꯏꯅꯔꯛꯈꯤꯕꯗꯣ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯕꯥꯀꯦꯠ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯂꯩꯔꯥꯡꯅꯦ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯅꯈꯤꯕꯅ ꯑꯃ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯄꯦꯟꯖꯔꯕ ꯖꯥꯠꯅꯤꯍꯦ ꯑꯩꯗꯤ ꯑꯋꯣꯏꯕ ꯅꯪꯁꯤꯗꯤ ꯃꯥꯏꯉꯧꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯏꯁ ꯀꯔꯤ ꯐꯤꯂꯝꯒꯤ ꯙꯔꯃꯥꯅꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯗ ꯇꯊꯤ ꯇꯧꯕ ꯙꯔꯃꯥꯒ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯅꯪꯒꯤꯗꯣ ꯐꯔꯁꯦ ꯑꯩꯁꯨ ꯂꯣꯏꯔꯤ ꯆꯠꯁꯤ ꯑꯩꯁꯨ ꯐꯅ ꯉꯟꯅꯗꯤ ꯂꯣꯏꯁꯤꯟꯒꯦꯗꯤ ꯈꯟꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯨꯗ ꯍꯦꯛꯇ ꯊꯦꯡꯈꯤꯕꯅꯤꯃꯤ ꯑꯗꯣ ꯐꯔꯁꯦ ꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯗ ꯊꯝꯈ꯭ꯔꯁꯤ ꯆꯠꯁꯤ ꯊꯦꯡꯈ꯭ꯔꯅꯤꯕ ꯑꯗꯒꯤ ꯑꯅꯤꯗꯨꯁꯨꯅꯦ ꯀ꯭ꯂꯥꯁꯇꯒ ꯆꯪꯗꯈꯩ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗꯅꯦ ꯒꯦꯠꯇ ꯉꯥꯏꯔꯝꯗꯣꯏꯗꯣ ꯑꯩ ꯎꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯩꯃ ꯑꯃꯗꯤ ꯃꯥꯏꯉꯧꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯅꯣꯛꯇꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯁꯨꯃꯥꯡꯗ ꯃꯃꯥ ꯃꯦꯝꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯂꯤ ꯇꯧꯅ ꯆꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯂꯥꯡ ꯐꯥꯡꯒ ꯇꯧꯅꯨ ꯅꯈꯣꯏ ꯃꯥꯏꯉꯧꯕꯤꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯃꯃꯥ ꯃꯦꯝꯃ ꯊꯣꯡꯒꯥꯜꯗ ꯂꯩꯈꯤꯕꯅꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯃꯥꯏꯉꯧꯕꯤꯅ ꯁꯨꯝ ꯍꯪꯕꯅꯤ ꯎꯗꯕꯁꯤꯗ ꯁꯤꯂꯩꯃ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯣꯂꯦꯖ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯋꯤꯜꯕꯤꯌꯔ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯏꯔꯦꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯗꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯥꯛꯄ ꯀꯟꯅ ꯉꯥꯏꯔꯤ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯋꯤꯜꯕꯤꯌꯔ ꯂꯦꯞꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯑꯝꯃꯤ ꯕꯦꯜꯁꯨ ꯇꯥꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯂꯥꯛꯑꯔꯣꯏꯗ ꯖꯥꯠꯂꯝ ꯃꯣꯏꯁꯤꯕꯣ ꯑꯁꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯋꯥꯖꯅ ꯑꯌꯤꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯤꯟꯊꯕ ꯇꯧꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯏ ꯋꯤꯜꯕꯤꯌꯔ ꯃꯤꯃꯥꯡꯗ ꯃꯃꯤ ꯁꯥꯃꯤ ꯃꯣꯡꯍꯥꯗ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯛꯏ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯊꯋꯥꯏꯒꯤꯅ ꯃꯕꯦꯝꯃ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯑꯗꯨ ꯈꯖꯤꯛ ꯌꯥꯡꯊꯣꯔꯛꯇꯨꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯇꯣꯔꯛꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯨꯝꯃ ꯅꯣꯛꯆꯔꯛꯏ ꯃꯥꯗ ꯅꯠꯇꯦ ꯑꯃꯗꯨꯁꯨꯅꯤ ꯏꯔꯦꯜꯒꯤꯁꯨ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕꯤ ꯑꯗꯨ ꯎꯕꯗ ꯈꯖꯤꯛ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯏꯁꯧ ꯃꯆꯥ ꯑꯃ ꯂꯥꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯥꯗꯦ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯌꯨꯝꯗꯨꯗ ꯀꯩꯗꯧꯔ ꯂꯩꯒꯦꯕ ꯅꯪꯕꯣ ꯑꯣꯐꯤꯁꯀꯤ ꯊꯕꯛꯀ ꯑꯆꯤꯟꯕꯒ ꯂꯩꯕ꯭ꯔꯣꯕ ꯎꯗ꯭ꯔꯣ ꯀ꯭ꯂꯥꯁꯇꯒ ꯆꯪꯗꯈꯩ ꯑꯁꯨꯛ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯉꯥꯀꯤꯔꯆꯧ ꯑꯌꯥꯏꯕ ꯁꯥꯗꯅ ꯌꯥꯏꯔꯒ ꯅꯪꯕꯨ ꯉꯥꯏꯔꯤꯁꯦ ꯑꯩꯅꯗꯤ ꯅꯪ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯁꯥꯔꯁꯨ ꯁꯥꯅ ꯅꯪꯕꯨ ꯉꯥꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯊꯧꯋꯥ ꯁꯥꯗꯈꯩ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅ ꯑꯦꯛꯖꯥꯝꯒ ꯊꯥꯗ꯭ꯔꯤꯉꯩꯗ ꯄꯥꯈꯪ ꯐꯝꯍꯩꯗꯕꯅꯤꯀꯣ ꯉꯝꯃꯣꯏꯅꯤ ꯀꯥꯏꯗꯤ ꯅꯤꯡꯒꯅꯨꯀꯣ ꯍꯧꯖꯤꯛꯃꯨꯛ ꯆꯦꯜꯂꯨꯔꯅ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯁꯥꯎꯖꯤꯟꯅꯔꯤꯕꯅꯤ ꯅꯨꯄꯥ ꯃꯗꯨ ꯑꯣꯏꯅꯖꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯗ
Silaimanga Wilbergasu khajik naksinaduna lepli Wilber tapna ngasidi kari mathen jaraklaba thengai sina karige nga jare e asingai bada thengkhrini da Wilber di ke mathen jarake Wilber silamaigi da Wilber haibaduda bitkhang tik tekri mokhat ani do pocket to the homjinduna sourcetown hodokduna wa makhatara e yen thong mamaga achama maga jari odo ingonda da Wilber ko budo ngasidagi korona aina nangonda da Wilber ko bagi ayabuda ngasidagi pidrabani Silaima ngaksanana mamin mana ithak thakana hangla e kai gino haise Wilber da sum nangna ingonda da Wilber haina ko budo ingonda yam nuwa jadaba aduna ngasidagi da chawaina adang ko roba se amta keraga aigi na ko sida nangi tangangla chimbalduna nason pikna ko roba seba ada chawam taningeba Silaima nokningli adubu nokpa yadaba matang haibadu oiri aduna masu Wilber gi na paduda mangak adu khajik luksinduna mare adu khajik konthaduna khara kerap tawna haire e da cha Wilber thamoi da haifang khangdaba ihulama phajinduna thamkhri misna aniduna mitgupta yengba haibadu oiri adana nokni tawna khuma e hau dai thoi nangi koitom lawa hisina aigi na pada thajau kaina ko pasidi mit mangda lengdana thamduna anjin kawani nangi tanik laba khonjelduna Wilber gi wahi aduda ikai thibi nuza adu mamai adu fatle thorakduna phajinjai thamoi da fawrakliba ihuladu nakandana magi da irelbu yamna sauramani khanna thenjinbire e as sauranoba daire aisu thuna lake tawbane ba aduda thingdokre ngasidi ada nangna pakhang fam haidokpa kaina nasinagi tholalido matungda de do maina hainuko pakhang leisabi punsi kaisa hekta phangba nateba adina pakhang leisabi koina oikhiseba ko khangdabadi nate nupi magi thamoiduna nupa magi thamoida kena jariba wakhal chumi karamnadi khangani mi amana mi amagi thamoida kari khali haibadi masa mathantana khangbani irel rasi laiba mino ama nokduna tapna haire e macha ei saudi keigi aina saudoino egi asuk nusikrabi nangonda dairel na keigi saudoino ba ei saude ko maingo bina saudraka ka keigi hekla pagi saulangai ba irel saude aigise nangonda oina jarini khanglaba asitana sunate sauboge saktam onduna nangi thamoigi changing amasu nangi dairel na nangbu nuksibagi machana ibu kya nuksige habado aini yengthokpani aide asengki sauraboy khalure aduga masidi Wilber Silaima dairel bensuta dori mini khawta ngari changasidana asi hainadana makhoi mari edo class ta changlaktuna hanagom masa masa ki bench tuda tumin changduna famnakhre